अहानबदा मरोय पाव lamdam ama mangzil thana chatke hairabadi lengakna nupa nupi animakta manaba mieng thamba amadi thong manana chatminnaba mathau tai haina Manipuri Governor Ajay Kumar Bhalana haikre. Justice M. Sundar Manipur High Court ki Chief Justice oina wasak lawkre. Iril thawal amadi arong turel kaiba amadi mafam kayadana torban pathokpadagi ichawgi awaba mayuknare miyoi ama iril turel da tasinkre. Amade India amadi Manipur lengakna singda damgi maya dalaiba kharam wifi da kuki milton singi shugi camp nongna sagani haina jatharakliba khongthang asi India lengakna khudakta handokadabani hai. Kurumjari Istv pau mieng tabiriba singutaram nokchari hauji pau sandokna pijari. Lamdam ama mangzil thana chatke hairabadi lengakna nupa nupi animakta manaba mieng thamba amadi thong manana chatminnaba mathau tai haina Manipur ki Governor Ajay Kumar Bhalana Manipur State Commission for Women ge Taramapal Suba Foundation Day ga mari leinana Hotel Imphal ge sangai hall da pangthokpa thauram da haikre. Thauram gi sarukam oina chahi sigi April tha dagi Ms.Cw na paikhat khiba thabak thauram singi matang da puthokpa short documentary su miyam da wan khiba ga loinana Ms.Cw na puthokpa Voice of Woman hai na mingthonba lairiki taruk suba volume su miyam da khushina ke. Governor Ajay Kumar Bhalana makha taraduna lebaka sigi nupi singi yaifanabagi damak India lengakna beti bachao beti parao Sukanya Smridhi Yojana Pradhan Mantri Ujjwala Scheme Pradhan Mantri Mudra Yojana Mission Shakti na chingba tongan scheme kaya paikhatuna nupi singda kudong saba kaya piduna lakle ngasi pangtokkiba Manipur State Commission for Women gi Taramapal Suba Foundation Day na Commission asina lingkhalakpadagi ngasi fawbat nupi singi yaifanabagi damak paikhalakkiba thabak thoram sing na hongna na ningsing hale. Commission asina nupi singna thengnariba khudong chadaba sing adu matau karamna mayoknagani khanghanba amadi nungai yaifaba punsi mahingda hinganba ngamhanduna lakle. Nupi khaktana phamba khwairamban ima kaitel asida chahi cha kaya dagi phamduna lakliba ima singna khunai asigi damak singtha ningai oiba thabak thoram kaya paikhatuna lakli haike. On this Foundation Day, the Commission is bringing out the 6th volume of Voice of Women in bilingual format. This effort will surely benefit women across the state, including those in far-flung areas, by amplifying their voices and ensuring that their stories, concerns and aspirations are heard. Today's program also includes the display of preserved food products, bags and other items prepared by our self-help groups. These are not just items of daily use, they are symbols of women's self-reliance and entrepreneurship. On this proud day, I extend my heartfelt congratulations to the chairperson, members and officials of the Manipur State Commission for Women. May this institution continue to grow stronger and carry forward its noble mission with renewed energy. Madras High Court ki Justice Oiramba M. Sundar Manipur High Court ki Tarasuba Chief Justice oina wasak lawkre. Wasak lawbagi thoram adu Raj Bhavan gi Darbar Hall da pangtokhe. Manipur ki Governor Ajay Kumar Bhalana Justice M. Sundar bu Chief Justice oina wasak lawkhe. Thoram adu da Speaker T. Setaberta MP Lesema Sana Zauba MLA Singh Chief Secretary P.K. Goyal Manipur High Court ki Judge Singh Civil amadi Police ki makok thongba official kyana saruk yakhe. Ketrigao ACG Manung Chanalaiba Ketri Awang Laikai Princeton International School Mapada Ril Turel Torban Ngasi Ayupung Makai Muktaba Aduaida Meter Chohumrongi Sang da Kaikre. Ramasigi Matanga Asia Sigi MLA Nurul Hasanna Ril Turela si Handak Wang Libai Imai Asimuk Wang ba Mamang da Amuta Yaukidre Tureli Imai Wangkalak Padagi Narang Midang Wairampung Mari Manga Muktaba Aduaidagi Laikai Miamna Laibak Tonduna Kana Hotnabani Adubu Laibak Loba adusu Reserve Forest Area ni haiduna athingba pirakpadagi kilometer kunmanga lapna chatuna Laibak Loba mathau tare hauji fawgi oina turel kairi mafam asi thingba ngamdana leiri mahak MLA ojarabasu tumduna leiba MLA amaga pangkak oirabani masida Governor in Council na akanbam yeng changba natana mahaki oinadi ising thomjinduna leiriba mafam singi imung manung singda mateng khara pangba natana tawningai karisu leite
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯪ 2019ꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯣꯛꯍꯟꯈ꯭ꯔꯕ AC ꯑꯁꯤꯒꯤ ꯏꯃꯨꯡꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟ ꯐꯪꯗꯕꯇ ꯅꯠꯇꯅ ꯍꯟꯗꯛꯇ ꯃꯥꯌꯣꯛꯅꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯗ ꯑꯋꯥ ꯑꯅꯥ ꯇꯥꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯒꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯝꯄꯦꯟꯁꯦꯁꯟ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ngasi tha amamukki mamangdagi nong tadringai mamangda mahaki maikaidagi Governor Water Resources Department amadi Forest Department ta aiba che piduna turel torbal asi semjinnaba leibak pibiu haina haiba leikre masi mahaki lanai kananaba haiki nate namthaduna leiriba turel torbal asi thonanaba haikibani haike ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯍꯦꯛ ꯚꯣꯠ ꯀꯥꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯄ꯭ꯔꯣꯄꯣꯖꯦꯜ ꯃꯇꯝ ꯆꯥꯅ ꯊꯥꯈꯤꯗꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯔ ꯅꯠꯇ꯭ꯔꯒ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯑꯩꯅ ꯍꯥꯏꯈꯤꯗꯕ ꯇꯦꯂꯤꯐꯣꯅꯤꯀꯦꯂꯤ ꯑꯣꯔ ꯎꯅꯔꯒ ꯍꯥꯏꯈꯤꯗꯕ ꯑꯣꯔ ꯀꯩꯗꯧꯈꯤꯗꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯗꯕ ꯂꯩꯕꯥꯛ ꯂꯧ ꯍꯥꯏꯔꯒꯅ ꯁꯤꯗꯩꯅ ꯀꯤꯂꯣꯃꯤꯇꯔ ꯈꯦꯇ꯭ꯔꯤꯒꯥꯎꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 15 ꯆꯠꯂꯒ ꯂꯩꯕꯥꯛ ꯂꯧ ꯍꯥꯏꯕꯒꯨꯝꯕ ꯁꯨꯝ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯗꯕ ꯅꯥꯇꯩ ꯆꯥꯗꯕꯁꯤ ꯇꯧꯕꯤꯗꯕ ꯐꯩ ꯑꯗꯨꯅ ꯃꯁꯤ ꯌꯦꯡꯁꯜꯂꯒ ꯑꯊꯨꯕꯗ ꯃꯔꯝꯗꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯅꯤꯅ ꯑꯩꯁꯨ Governor in Council request to Butaun, appeal to Butaun, and the Husik Equasi Tumaga lady, Emily, Equimaki Tumaga lay Sakali, Tavana Maramoraga, Alna Maramoraga, Governor in Council, the Haizava, Duga Chief Secretary, the Concerned Department, the Pau Ponazari, some social and Maquina, positive result of the Hadak and Pibira Canena Sato. Ngasinong tilpung ahum kairom tabada Imphal East ki Ketrigao awang lekay dat miyo ama iril turil dat tasin kre. Ising da tasin kraba miyo adu Ketri awang lekay dagi MD Ramjan say humudra apopa lekidraba Nazir Ali Kawi. Ising da hek takibaga manak nagpadalay ba miyo ising na kalahong na bahona bada ising iray kanan kibana ngamaw kide hairi. Amarom da mafam kaya da turel patok pa masung torban kay badagi Thobal District ki AC Marigi mafam kaya ising ichawgi awaba mayok na re Thobal Haukagi asem mapada turel kay badagi kul kaya ichawgi awaba mayok na re Thobal wang mataba Kekman Singa amadi Paudel gi mafam kaya su ising tumjin kre Wangkem AC gi yaripo kaitel maya Thobal Wangkem Vishnu Nahana Jingba mafam singsu ising tumjin le arong turel kay badagi nongpok seknai Ukong sang amadi Laurembam na Jingba kul kaya su ichaw nang le wangjing turel gi mafam kaya patok tuna chen badagi ising ichaw gi chap saba chaitheng masing yam laba khunja sing da pi ba hore oiram liba film adu DC Thobal hana kamaina official singa koina satuna yengsin baga loinana awabatar ba miyam da khudaki oina tengbangi polam pi ba haubaga loinana wafam kaya fongdorakli Hozik se affected family singidi temporary relief shelter se hangaga leihalani aduga moigi district administration side dagi piba yaba material sing commodity singdi ekoina arrange tozari and for the further asigi tawgadabase district administration side dagi su and with other department ekoi plan tozari Thobal Dam ki downstream da leiriba Moirang Purel khunda Thobal Dam ki isingna khanghaudana thadarakpana maram oiraga khusem gi ising ichaw thokale haina Moirang Purel Village Development Committee amasung Moirang Purel Maira Paibi gi maikei dagi pendaba phongdorakle dam asi hek sabadagi dam asina downstream da leiriba khunja singda kari khumba makal amatagi kanaba amata pikiba su leitre Achoba turel ama leiraba su thaknaba ising ngasi phawba leiraga thalakhibani dam asibu senari ba miyo singna matam chana yengsinba watpana ngasi gi khusem gi ichaw ase thokanbani haibada laloi hauzik khangtha thadorakli ba ising asi ngasi ngarang khangchaw chawkhalakpa nate dam asi senari ba miyo singna ngarang ising asi khangtha thadorakpadagi downstream da leiriba lawlokpa yaraba lofam kaya ising thumjin kre Yum kaya ising na thumba ngagi farm pathokpa ingkhol kaya ising thumba turel marilda apikpa business tawriba kaya da amang ata thokanduna yen nganu okna chingba kaya ichaw asina mangan kre maramasina awaba taraba praja singna kusemgi oiba ising ichaw asibu yengsinbinaba merleinaba department singi mafamda haijabaga loinana mangan takan kraba sing asigi matik saba compensation pibinaba fongdorakle department ki kambuna ising ichaw laiba ising gi phibam de suyang yengjan bidadna khudakta ising imaisi danger mak yaure haiduna amukta ta thong mari ma hangdoktuna khangda thadarak padagi ekhogi yum sing thumba amadi law sing thumba adi yen nganu farm sing thumba nga farm sing thumba punamak asi mangan tahan bani punamak sigi daita si department na pubigadabani haiduna khoi khunja singna haijari
ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯋꯥꯡꯖꯤꯡ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯋꯥꯡꯈꯠꯇꯨꯅ ꯇꯨꯔꯦꯜ ꯀꯥꯏꯔꯛꯄꯗꯒꯤ ꯋꯥꯡꯖꯤꯡ ꯃꯐꯝ ꯀꯌꯥꯗ ꯑꯃꯗꯤ ꯋꯥꯡꯖꯤꯡ ꯀꯗꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯍꯅꯥ ꯀꯥꯃꯩꯅ ꯂꯨꯆꯤꯡꯕ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡꯒ ꯂꯣꯏꯅꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯨꯅ ꯋꯥꯡꯖꯤꯡ ꯀꯗꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯔꯤꯂꯤꯐ ꯀꯦꯝꯞꯇ IDPꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯏꯆꯥꯎꯒꯤ ꯑꯋꯥꯕꯁꯤꯡ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ JCB ꯑꯅꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯏꯔꯝ ꯅꯂꯥꯁꯤꯡ ꯀꯣꯊꯣꯛ ꯁꯦꯡꯗꯣꯛꯇꯨꯅ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯝꯕ ꯃꯐꯝꯁꯤꯡ ꯑꯊꯨꯕꯗ ꯀꯪꯅꯕ ꯏꯁꯤꯡ ꯆꯤꯡꯊꯣꯛꯄꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯗꯨꯅ IDPꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯔꯝꯕ ꯑꯁꯤꯒꯤꯗꯃꯛ ꯋꯥꯡꯖꯤꯡ ꯀꯗꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯃꯤꯇꯤꯅ IDPꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯍꯅꯥ ꯀꯥꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯂꯣꯏꯅꯅ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯂꯥꯛꯈꯤꯕ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯊꯧꯕꯥꯜ ꯕ꯭ꯔꯥꯟꯆꯀꯤ ꯊꯧꯃꯤꯁꯤꯡꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜꯅ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯊꯧꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯐꯝꯁꯤꯡ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯋꯥꯡꯃ ꯇꯥꯕ ꯃꯊꯛ ꯂꯩꯀꯥꯏ ꯋꯥꯡꯃ ꯇꯥꯕ ꯗꯣꯛꯇꯔ ꯃꯅꯤꯡ ꯑꯋꯥꯡ ꯂꯩꯀꯥꯏ ꯊꯧꯕꯥꯜ ꯕꯖꯥꯔ ꯃꯌꯥ ꯅꯤꯉꯣꯝꯕꯝ ꯁꯥꯕꯜ ꯇꯣꯡꯕ ꯃꯣꯏꯖꯤꯡ ꯂꯩꯁꯥꯡꯊꯦꯝ ꯑꯃꯗꯤ ꯊꯧꯗꯥꯝꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣ ꯁꯨꯔꯖꯀꯨꯃꯥꯔꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯏꯆꯥꯎꯅ ꯀꯥꯏꯔꯕ ꯇꯣꯔꯕꯥꯟꯁꯤꯡ ꯑꯃꯗꯤ ꯄꯥꯊꯣꯛꯇꯨꯅ ꯆꯦꯜꯂꯤꯕ ꯃꯐꯝꯁꯤꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ MLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯇꯦꯡꯕꯥꯡꯁꯤꯡꯁꯨ ꯄꯤꯈꯤ ngarang nungthil Thobal district ki salungpham phawraga cheliba nongdambi turelgi marilda kairembi khok mapada chingning khairaktuna turel funjin khibadagi salungpham da ichau thoktuna miam awaba nanglamba adu hairok ACG MLA Dr Thokchom Radesham gi miyeng makhada darkar leiba poklen na chingba machine tharaktuna ngasi turelgi ichel thalamba leibak sing mapung phana kothokre haujik salungpham gi ichau thoina aruba oitre yum ingkhol lobukna chingba thumlamba adu ising mayeng yamna takre ngarang su MLA Radesham gi maikaidagi JCB amadi atei polam sing tharaktuna miyamna ising thingbada mateng pangkhibani Myang Imphal Assembly Constituency gi manung chanbada leiba Imphal Turel gi torban sing kendra ase MLA Kongkham Rovindro na yangsinkhre nongmanini gi mamangdagi leptana churakpa nongna maram oiraga Manipur gi mafam kayada ising ichau kaya thoktuna yum thumba Turel torban kaya kaiba ising pathokpa ngayok farm pathokpagi manung channa Myang Imphal Constituency gi manung channa sekmaijindagi khodak ichum phawbagi Imphal Turel isingna ka hena imai wangkhalakpana maram oiraga Turel gi torban ayamba sarukta pathokutuna chelakpadagi JCB na chingba machine sijinaduna thinglabasu Turel imai asi wangkhatpa leptabana mi painingai di oiri mamang thakta ising ichau kaya mayoknakhrabasu ka hena sokhande adubu handakti ichau asina yumda ising thumba amade ngagi farm kaya pathokre lamdam aduda lairiba miyoi singidi khodak ichindagi sekmaijin phawbagi lambi asi yamna maru oibana hairiba lambi asigi nakanda tung koina chatnaba yaba returning wall chalhaningbagi apamba phawak chau mai leikaidagi Sesam Ibrahimna phongdorakhe कोई चप याबा वाक पाखला निंगे अदुगा हजिक सिना मरम ओरे हजिक थोइबा फ्लडसे मसिना एफेक्टेड ओइरगा अखोइगी उंगंग सिदा लेरिबा लौ नौना सागजरैबा दगी ngaगी फार्म कया लोइना पाथौनरे अदगी हजिक कनबा ngamdre हाइतारे या लोइना सोमदा युमबु कनगद्रा दगी ngaगी फार्म बु कनगद्रा अनिमक से चांग नदना अम्बो कनबा ngamnadre हाइतारे सोंगी सुरोकी माइकैसे सिगतन कनबा ngamagadi हाइ मोंग सोरकदा लोइ लैनारे हाइतारे MLA K. Rovindro na makhatana haikibada Myang Imphal Kendra si Imphal Turel amadi Loktak na question duna leibani aduna ising ichau hek thorakpa matamda awaba adum mayokna duna lakle Myang Imphal Chiraida su ifut kaya phaurakpa adusu leikai gi miyoi kaya thoraktuna mensille wangban bengun uchiwa thongam phawak chau amadi lafupat terana chingba Kendra asi ayama famsingdai ising pathoktuna Selakpa asi mensnana bahonabada hana ringban toramlaba saruktagi turelgi torbanda tariba singi maraktagi laibak lokthokpana maram oiraga laibak lognana bahonabada awaba kaya thengnei maramasina turelgi torbanda tariba singna laibak lokthokpiganu haina appeal tawki
तुरेन नाकन लेरिबा कोई प्रजा सिंह दा कोइना रिक्वेस्ट होजनिंग मजिना तुरेन नाकन लेरिबा लेबाक से लोकथोक नगुम जेना ngasi लेबाक थी मतम दा हुजि लेबाक फंगदबा जगह मैम यावरेबा वन सोंतंग तुरेन लेराय अखोइना लोकथोइबा लेबाक सोंतंग लोकथोकिबदा मसागी नेचुरल फॉर्म दा लाकदब से सुगलाक लापंग मोइबा सिम लेरे दुगा इना अपील होजनिंग मना लेरिबा अखोइगी प्रजा सिंह दा सुंबा वार मतम सिदा अखोइ अमत्ता ओइना पुनमिनरगा अखोइ इसिंग चाउसे थेंगनमिनसे हैबसे से हर इतंग नोंग लेप्तना चुबदगी ह्यांगलम केंद्रगी मनुंगचना लेबा मणिपुर रिवरगी नोंपोक थंगबा सरुक्ता लेरिबा सेकमाइजिनदगी अरोंग नोंमाइ खोंग फावबगी तोंगान तोंगान मफमसिंगदा तोरबान पाथोरकपदगी युम कया इसिंगना थुमजिल्लबा मफमसिंग केंद्रसगी एमएलए डॉक्टर युमनाम राधेश्यामना कोइना सतुना यंगसिनख्रे यंगसिनबा अदुदा एमएलए ना सेकमाइजिन थोंगदगी अरोंग नोंमाइ खोंग फावबा किलोमीटर 12 रोम सांगबा मणिपुर रिवरगी नोंपोक थंगबदा लेरिबा युमसिंग तुरेलदगी पाथोरकपा इसिंगना अयाम थुमजिंदुना अवाबा कया मायoknare एमएलए ना मखाताना हाइखेबदा मणिपुर की तुरेल अनि अहुंगी इसिंग चिताफम ओइबनिना सही खुदिंगी इसिंग इचाउगी अवाबा सि मायoknaduna लाकले पासलकलिबा इसिंग असि एमएलए की माइकैदगी जेसीबी मंगारोम यावना गाड़ी कया सजिनदुना केंद्र सिकी मियांगा लोइनना इसिंग असि थिंगबगी थबक चथरी हाइखे डिस्ट्रिक्ट एडमिनिस्ट्रेशन की माइकैदगी खुदकी ओइबा मतेंग पिबिनबा माकना पाउ पिख्रे इसिंग असि थिंगननबा होनबदा डिपार्टमेंट की माइकैदगी सु बोराना चिंगबा पोलम कया पिदुना मतेंग पांगले लोइनना सेगमाइजिनदगी सुगनु ताबा किलोमीटर 12 रोम सांगबा लंबी असिगी कोइलास थागदबा वाटलिबा सरुकसिंग सेमनबा अयाबा पिरख्रे अथुबा मतमदा डिपार्टमेंटना टेंडर तौदुना लंबी असि सेमबा हौरगनी हाइखे एमएलए ना मखा तारादुना वबगाई लमखाइदगी सुगनु फावबगी लंबी असि मतम कुइनादगी फतना लाकपने हौखिबा चहीदसु महाकी एमएलए लोकल एरिया डेवलपमेंट फंडगी वबगाइदगी वाइखोंग फावबा पॉट होलसिंग मेनख्रबनी हाइखे लेरिबा नोंसि तोखरगसु लेमहौरिबा मथक्तगी इसिंग मैमसे हाइदरपदा अखोइ केंद्रसे लेरिबा अरापदा अनपदा लेरिबा मैमसे सोइदना वाब खुदोंबा नंगनी नंगबगी अखोइ एक्सपीरियंस लेबना मरम मोइदना अखोइ खरित ओरसो खोना खोना सिंजब लाक्सो लाकने अइना आइगे मी मैम तानजब डिपार्टमेंट तानजरगा असि ओगाइ लंखाइ सुगनु बकी लंबेन से लुपा करोड़ 95 गी बजेट सेमगा अयाब लौरगा हुजि सेंक्शन दो तौदुना लेरे असिजु अथोब मतमदा खगी टेंडर तरगा असिजु नोंगे हांको मतमदा लंबेन सेबा हौरने से मैमदा इथाई बरास की खा थंगबद लेरिबा मनपुर तुरेल की तोरबान सिंह मरु ओइना कुंबी अमदि सुगनु ए सिगी मफम कयादसु इसिंग पासिनबा यावरे करिगुंबा इसिंग असिना असुम हेंगलक्तुना कुंबी अमदि सुगनु ए सी अनि असिगी तुरेल तोरबान सिंह काइबा कया यावरकपा तारगदि मणिपुर की मियोय तंखाय अमना साब कोनगनी खल्लिबा ए सी अनि असिगी लौ परि लिसिंग यांखै हेनबगी सात हौरक्लब फौसिंग इसिंगना थुमजिनखिबगी फिबमदा लेरकदौरे ओरक्लिबा इसिंग इचाउगी फिबम मसिना मरम ओइरगा इथाई बरास की थोंग मंगामक हांगदोक्खिबगा लोइनना इथाई बरास की मतक्ता चेनबा इसिंगी इमाइगा इथाई बरास की खादा चेनबा इसिंगी इमाइगा लेवल मानखिबना मरम ओइरगा करिगुंबा नोंग मखा ताना चुरकपा तारगदी इथाई बरास की मथक अमदी खा थंगबदा लेरिबा तुरेल तोरबान पुमनमक पाथोकपा याबगी फिबमदा लेरे तुरेल की इमाई वांखलकपना कुंबी ए सिगी लाइखोंग मया लेकाइदा लेबा एलपी स्कूल मपा अमदी लाइखोंग मया लेकाइ लेसांगथेम सरत मपादा तुरेल की इमाई वांखतुना इसिंग सेंसिन बहौरे लेकाइ मियाम थोक्तुना थिंगबगी थबक चथ हौरे मखा ताना वांगु सदन खोंग लितान मखोंग लेबा सेलुंग खोंग मरिलगी सटर यादबना मरम ओइरगा तुरेल इमाई सिंग वांखलकपना वांगु सेलुंग खोंगी अवांगरोम थंगबदा इसिंग सेंसिलकपदगी लमदम अदुगी लौमी कयाना थिंगनबा होनरी हाइखे ngarangdagi leptana churokpa nongsina khogi wangu laifam amom laikai haina khangnaba jaga se sisida khogi amom tombagi mapadagi horaga amom rajugi mapabo around 200 meter mukse swaina hoji danger point sida laibadagi tingdagi laibak piega do imai ben sing yauna hoji sign tholi ko वांगू ग्राम पंचायत की वार्ड नंबर 1 की इथाई वापोपीदा इसिंग इमाई का हेना हेंगलकपदगी जेसीबी मशीन अनि सजिन्नदुना मियामना कुंबी थोंखोंगदगी नोंमाई खोंगचतपात लंबीगी मपानदा इसिंग थिंगबगी थबक कन्ना चथख्रे इचाउगे वाबा मैपनरिबा खेकमन वांगमताबदगी असेम कुमारजित कौबा मियोय अमना
ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯊꯨꯕ ꯃꯑꯣꯡꯗ ꯂꯩꯕꯥꯛ ꯍꯩꯖꯤꯟꯕꯤꯗꯨꯅ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯀꯟꯕꯤꯅꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ पाथरीब सरकार के माइगैदगी अथुबदा गाड़ी मपोट अहम मरी लाप तारगदी पाथरीब कनबद खुदोंग चागनी मरमदना मरी लेनबा डिपार्टमेंट अथुब मतमदा लापीदना हारिब पाथरीब कनबदा अमुक्ता मतेंग पांगबियो हाइना खेमल वाम ताबदगी असेम कुमार जिना मायाम मफमदा अपील तौजरी। अमरोमदा सेनापति डिस्ट्रिक्ट लेप्तना चूब नोंग असिना मरम ओइरगा इसिंग इचाव अमदि चिंगनिंखाइबगी थौदोक कया थोकपदगी सेक्शन थौरांग लौखटनबा डिस्ट्रिक्ट एडमिनिस्ट्रेशन मियामदा सेक्शन वा कया थमलखरे। नेशनल हाईवे नंबर 2 की सेनापति दगी माव फावबगी मनुंगदा चिंगनिंखाइखिबदगी चथोक चसिंदा खुदोंग चादबा थोकपा मफम कया यावरे। मसिगी मथक्ता नेशनल हाईवे 129 मराम पेरेन रोड की मफम कयादसु चिंगनिंखाइबा यावरे। डिस्ट्रिक्ट एडमिनिस्ट्रेशन हेल्पलाइन नंबर हांगदोकले हाइरी। इसिंग इचाउना मरम ओइदुना हयेंग सेप्टेम्बर की तांग 13 असि मणिपुर लैंगाक अमदि सेंट्रल गवर्नमेंट की मखादा लैबा स्कूल सिंग प्राइवेट स्कूल सिंग गवर्नमेंट एडेड स्कूल अमदि गवर्नमेंट अनएडेड स्कूल सिंग सुटी लाउथोखरे। मसिगी मतांगदा एजुकेशन एस की डायरेक्टर ना ऑर्डर अमा थोखरे। अमरोमदा इम्फाल वेस्ट इम्फाल ईस्ट बिष्णुपुर कक्सिंग अमदि थौबाल डिस्ट्रिक्ट की मनुंगदा लैबा कॉलेज सिंग हयेंग सुटी लाउथोखरे। मसिगी मतांगदा यूनिवर्सिटी ऑफ हायर एजुकेशन की डायरेक्टर ना ऑर्डर अमा थोखरे। इंडिया लेंगाक मणिपुर लेंगाकना सिंगदा दाम की मयाद लैबा खारम वाईफाई दा कुकी मिलिटेंट सिंगी सूगी कैम नौना सागनी हाइना चथरकलीब खोंथांग असे इंडिया लेंगाकना खुदकता हंदोकदबने। मफम असिदा सूगी कैम साब यारोय करिगुंबा लेंगाकना सूगी कैम असे साजिलकलबदि मखल मखा कयागी खोंजंग संगसिनगनी हाइदुना ngasi कदांगबन पार्ट 1 दा लैबा इमा पांथोइबी कम्युनिटी हॉल दा कोकोमी सिंगदा कदांगबन पार्ट 1 खुल कमिटी सिंगदा नहारोल याइफा थौनी कांगलुब सिंगदा कदांगबन पार्ट 1 नुपी लुपना सिंधुना सेकमाई केंद्र अमदि लमसांग केंद्र की मनुंगदा लैबा खुल सिंगी नुपी लुप की लुचिंगबी सिंगना सरुक यादुना केंद्र अनि असिगी मियांग लोइनना वाकनिफम चटखरे। वाकनिफम अदुदा कोकोमी की कन्वेनर खुराइजम अथौबा सिंगदा कदांगबन पार्ट 1 खुल कमिटी की सेक्रेटरी नुंगलेकपम बोबी एक्स मिनिस्टर निंथौजन बीरेन नुपी खुनाई लमसांग कैथेल की कोंथौजम थंबाल सना देवी न चिंगबा सिंगसु सरुक याखे। कोकोमी की कन्वेनर खुराइजम अथौबना कांगपोपी डिस्ट्रिक्ट की मनुंग चनबा खारम वाईफाई की जगह कुकी नार्को टेररिस्ट सिंगी सूगी कैम नौना सागनी हाइना लौखलगलिबा थबक असि सेक्यूरिटी की मियेंगदसु यामना खुदोंग चारोइदबा खोंथांग अमनि हाइना लौवे। कोकोमीना होम मिनिस्ट्री की ऑफिशियल सिंगा उनबा मतमदसु सूगी कैम सिंग असि मैतेगी की खुल सिंग अमदि अतोप अतोपा येलो फुरुप सिंग लैबा मनाक्ता लैफम थोकते। सूगी कैम सिंग असि मणिपुर मनुंगदा थमदनबगी हंजिन हंजिनना होम मिनिस्ट्री दा थमख्रबनी। मियामना थमखिबा वाफमगी ओना तैनबदा कुकी नार्को टेररिस्ट सिंगी सूगी कैम मैतेगी खुल नकना अमदि येलो फुरुप सिंगना लैरिबा मफमगी मनाक्ता थमजिलकनबा होनरकलिबासी मणिपुर मियामना याबा ngamloi। करिगुंबा सूगी कैम साजिलकपा तारगदी मियामना लेंगाकी मथक्ता अकनबा खोंजंग कया चंगसिलकनी हाइखे। चिंगोंग असिगी नकना नकना मया सिदैसदा मखोइगी कैम साजिलकनी अमदि मखोइगी नार्को टेररिस्ट असी थमजलकनी हाइबसी मसी मणिपुर मियामना याबा ngamloi हाइरे पोसिना तरोप तारगदी मियामगी अकनबा इहौ लाकांदा लेंगा असिगी मथक्ता मियामगी खोय यामना अकनबा खोंजंग चंगजलकनी हाइबा वाफमसी थमजगे अदुना मसी अथुबा मतमदा मणिपुर गवर्नमेंटना मरी लेनबा होम मिनिस्ट्री की ऑफिशियल सिंगा रिव्यू तौरकांदा मिन्ना उ मफम अखोय मणिपुर की मरुएना अतोप इंडिजिनस पॉपुलेशन सिंग लैबा सिगी मनाक अनकना करिगुम मखल अमदगी मखोय मूवमेंट सिंग असी लेहनबे यारोय मसिना मखा ताना लैबा तारगदी मणिपुर दा तंगदु लैतारबा हंजलकपा सोंग अमोय हाइबा वाफमसे मैम थमजरी। सिंगदा कदांगबन पार्ट 1 खुल कमिटी के सेक्रेटरी नुंगलेपम बोबीना
Manipurdagi su lokthokadabani haina miyamna kholau kaya lauringai marakta India lengakna kuki militant singa su Sanglokraba matung Imphaldagi kilometer 13 chatlaga leiba singda kadangban Kautruk Kangchup Phayeng Senjam Chirangi manaknakna leiba Kangpopi district ki manung chanba Kharam Wi-Fi da kuki militant singi sugi kem sagani haina India lengak amadi Manipur lengakna lokhalakliba khongthang asi yaba ngamloi haike अखोई नंगसी सिंगदादाम हरिबा कीगा मैते का ताइनरिबा से फिट कुंट्रा खतनी नगागा ताइनरिबा सिना अखोई फिट तरा खतनी नकना लरिबा अखोई की 0 किलोमीटर सिदा कुकीसु की केम सानी हाबसे मसी सुंगा याबंगा मोय हैना अखोई की लरिबा ngasi की माइगाई सोमदा लरिबा अखोई लमसांग केंद्र मसुंग सेंमाई केंद्र दा लरिबा अखोई की मिपुंग खुदिंग मना हरिबा खुंगंग सिंग असिना अखोई बु याम कन्ना यानिंगदा फोंगतोली अदुना मफम सिंग असि अखोई कदावन फाटू कौद्रोक फुमलो चिरांग सेंजम मयालंगजिंग लारेन सजि लमलोंगै तेराउरक अदुई लमसांग फयेंग कांगचुप सिंखोंग अदुई हाइबोंग पोपी लमसांग हरिबा मायाम सिंग असिना मफम असिदा अखोई सु केम साबा यारो हैबसे मियाम अपुनबो खोलाउने हैबसि मायाम फमदा मणिपुर की प्रजा मायाम दा अपील तौजरी Prime Minister gi Khongsat Manipur miyang gi wari ba sigi lakpa nate BJP gi double angel fail oiba asi semjinana ba Prime Minister oina lakpani haina veteran politician o join phongdokre Congress Bhavan da pangthokpa Pawmi Singa unaba aduda makna khataraduna sayani ga thama pal lom pharaklaba irang asina maram oiraga Safam thakpam khangdana lanjennaduna miyang gi awaba khallaga lakhiba nate mak Prime Minister oirabasu Modi oina lakhibani India ki Prime Minister ama oina lakhiba nate magi khongsat wantok leitaba khongsat amani khongsat asida Manipur bu machet tana thugaina bagi thoksil sing yaubagi mamitai BJP lenga ke asedin Manipur dadi asibagi numit oina lakli Manipur bu ku leipak onthokli chahi ani helaklaba iranga sigi tekchak BJP party amadi India lenga na pugadabani iranga si haurakpa me tara mari da kuki jo MLA tarana Prime Minister da separate administration ge demand tawduna Memorandum Pishin Kiba Aduda State Amadi Center da Ladiba BJP Lengakna Marol Tokdana Laikiba Asina Takpadi Togliba Iranga Sida Makogi Aron but Tokshil Lay Hibani Prime Minister Gom Suba Tangi Wahi Listing Mari Chamanga Hena Yauba Pung Anirom Hena Wangangba Parliament Mifam Haudopada Manipurgi Iranga Sigi Matangda Wahi Amata Pankidaba Ashinasu Hena Mayek Senghale Makna Manipurung Sirabadi Prime Minister Oina Levaki Oina Lakpiu Party Gi Oina Lakpiganu Haike Asat to abu Prime Minister amoy nalaktabanina maki visit Manipur visit to bado thoidong artha leitaba amani maki visit to Bharatiya Janata Party amasung ngasigi baro sarkar na Manipur bu aikoi gi machet tan thuai na gi thorang toribra habisi gi wahang kaya se lai chiri biren chief minister oingeda MLA kunthra ni thoi aikoi na karigum bada ka bang amagadi Manipur sana lebak ko ngani Hi. How did Manipur Sana Laibak? One way Manipur has become a cool Laibak. Apabalenga Kamale Henaba Hona Badat Nupi Singat Loga the Batodang Hibasida, Nomagu Oibab Miam Kanana Nabat Mifam Pangto Kre. Zanura Marup Manipur People's Party na Sinduna Jem Holder Pangto Kibak Nasigitara Maduda, Zanura Marup Manipur People's Party President in Tozam Menaka Nupi Singna, Yellow Dagi. Kunai asiki damak lorkliba thodang sing miyamna khanglabasu matamatamgi lengakpa singna makoibu matamatamgi sijinaduna leibaki luraba tanfam kayadagi nathaiduna thamle leibaki thodo watho kayada nupi oibi singna mang thaduna thoroklabasu lengakpagi matangdadi nupi singna chauna saruk yabagi mamita de Amaramda Prime Minister na Manipur miyamgi awabagi matangda karisu hairamdraga package kharakhag lauthoklamlaga chatkhiba si pende Miyamna Khanbana IDP Singi Awaba, Miyamna National Highway Singda Chatpangamdana Ladiba Asiki Matangda, Karigumba Khara, Lautoklam Labadi, Awaba Khara di Koklagani Khanbani Haike. Ngasi akoigi lebak sida ladiba ima singsina nung maraktuda satil lamatupaga sangbiu lebaki da maktani awaba thibigano na Haibigi baduguma lusing basing to dine hangjaningi badi ngasi akoy the piramliba package asina akoy Manipur sibu Tikapur on topira brasine in hygienic se ima singsibu makoy na sinan among the sin na bibado tawiranu haujiti matamele akoy apabalenga amagi damakta ima sing haujite akoy peng bauraganeba Tagil the Labour Government Polytechnic Sakida later Vadagi, Mapandagi, Sanaklaga, Nupi Nupa Singi, Lamsat Kamfam Amadi, Nisa Safam, Oiduna Lady Harry, English Ngani Nipandagi, Hoduna, Oza Sing, Happy Naba, Haiduna Laklabasu, Nasi Howard Tabak Oina on Tok Tray, Awat Poza Sing, Happy Naba, my racing nak Nasi get Hinduna Kongjang Sanction Cray,
lamphel police OC yauna police personnel singna get hangna ba haibada mairoi singna demand phangriba phawba get hangloi haibadagi sauna ungkatna ke police singna nampuda get hangna ba honarakpada mairoi singi marakta asok pa yawbaga loinana mairoi nupi masa ama wantharakpadagi lamphel OC gi gari da laikanana ba pukatke Mugnabadu police personnel singi paraktasu asok pa yawke irang adu namthanaba honabada police na mahiroi khara phajiluraba matung amuk thadokre mahiroi singna phongdorakpada mahiroi singna larik ningthina tamge awatpa oza sing hapiu haina sangshinbada police na sathariba thong yaningde aikoi mahi ningthina tamningi marilainaba amadi governor na athubada miyeng changbiu haike अदगे खोइ जाम थि नुगाइते सुमाइना पुलिस ओइरगा सुमाइन तौबि बजिदे खोइदा सात्रगी ओजा वाट पापियो खोइजु तुंगी केरियर की सेमगे न हाइबने अदुम अखोइ जेनेरेशन जे करी होइदुनो सिदा तमुबो सात्र सिंसे मखोइना सुमाइन तौबजिदि याम पामजेदे अखोइ ओजा हापियो सिक्युरिटी मा लाइदबना मरम ओइरगा कैंपस सिदा ड्रग चासन फम ओइरे समासिना अथिंबा पखंग लैसागी मरि असिदा केस मयाम थोक्रे दुगुमदो कानबियो सिक्युरिटी हापियो चौकीदार हापियो असिगुमबा कैंपस से सेफ्टी ओइनबा समाजदा यादबा लैसाबी पखंगी मरि सिदा पांथोक तौथोअम्बा सि केस मयाम थेंनाख्रे असिसे lei ingkholda matam sangna khundaduna lerakhlaba khunja singbu atopa mafamda hongdoknaba lenga ki yathang yaningdaba utuna chanbige apunba maira paibi amadi chanbige apunba clubna sinduna chanbige lerak achoba community hall da wakani famkhre wakani fam aduda saruk yakhibi chanbige apunba maira paibi convener Sawam Sanatombi Chanuna matam sangna maitei singna khundaraklaba lei ingkhol asida lenga ki oiba semga sagatnabagi damak khunja singbu hongdoknaba hairakpasi yaningde ramaduna lengakna lorakliba khongthang adu handokpiu karigumba khunja singda nafu safu tongnaba honaraklabadi lei ingkhol khunja singna amadi lamdama siki miyamna lorakpa warepta achanbigegi miyamsu saruk yagani haike Balenga sina athoba matamda khunja sing asibu tanthopagi mahota menung sigi adugum laba mi yengda yengbiraga makhoibu amuktangdi pungning laita na lehenbiyo haiduna asai mi ga ponba mai maira pai beloki mai kai de gaina ganbena rama wena miyang ge mafamda madi lenga ki mafamda hanna hanna haijari Hoji pawgi mar thana aten mar am talok chari Wow Soccer company gi crown maker real Chahi yankhai suraba soccer company gi crown maker real Hauzik market ta phangbiragani Mahaw yamna leiba pisu yam chawba crown maker real samani mayamsu mahaw yengbiu crown maker real Diploma in Hospitality Management asi guaranteed placement piba course amani Hospitality sector asi 22 lakh crore gi market value ori aduga employment haibidi Habaki oina 48 million job ki opportunity laigani JCRE gi hospitality da expert oiraba trainer singdagi guidance lobiu tambiu Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Sija Breast and Thyroid Clinic Sija Hospital na lakliba September gi tang 15 dagina kun fawba free breast and thyroid cancer screening camp pangthok sagadawri mammogram amadi mari leinaba investigation singda 20% concession loinana procedure singda 15% concession gi khudong saba pizari breast amadi thyroid ka mari leinaba sangi nungai tabal leibiragadi khudong saba asi lobi ho Sija Hospital da paw fawbira break ki matungda mayam utaram nokchare makha taba pawda Dem College of Teachers Education Imphal DMCTE lingkhat khibagi yangkai humdoi suba foundation day gi thoram ngasi college jubilee hall da chamba thoram amaga loinana pangthokre thoram aduda college asigi principal Dr. Konika Khuraijam IQAC coordinator Dr. Anita Kangabam amadi assistant professor Dr. C.S. Santikumar na president member sing oina saruk yakhe thorangi mapung oiba saruk ama oina college asigi principal Dr. Konika Khuraijam na
luchingduna trainees union teaching amadi non teaching staff singna ima maharani dana manjuri ge khobamda leisu katuna ikai khunabut ke college ke principal Dr. Konikana college ase inkomjali singam ga chamapal humudra ni thoida post graduate training college oina sakang khibani English singam ga chamapal mafra tareta NCTE na College of Teachers Education haina recognition PK college asina ngasi fawda masak nairaba oja kaya putokpa ngamkibaga loinana tongan ba state amadi central school singda oja oibagi sinfam yauna civil service line da su thabak tokhiba leikre college asina oja gi lamda khong thangjilakhibabu lamjing lamtakpada ngasi su achoba thodang lori college asida hojik B.Ed amadi M.Ed course hangdoktuna takpi tambibagi thabak chathari college asigi teaching non teaching staff singna su thawai haksang yauna hona haningbagi apamba phongdokhi All India Mahila Congress ki Nifumathirak Suba Foundation Day ki Thauram Manipur da su State Mahila Congress na sinduna Congress Bhavan da pangthokre Mahila Congress ki President Mutum Sarmana Mahila Congress ki Firal Chingkatuna Thauram adu pangthokhiba Thauram adu da State Mahila Congress ki hana President oina thau puramba singda achamba kudol piduna ikai khunabut ke Foundation Day asigamari lenana State Mahila Congress ki President Mutum Sarmana Foundation Day asina lakpada Manipur ki nupi miyam da yafa paujel pibaga loinana nupi singna khunai asida thengnariba awaba sing kokpo oirashanu Mahila Congress na All India Mahila Congress ki President Alka Lamba gi miyeng makhada nupi sing yaifanaba thabak sing leptana pangthokhigani haike Ek Bharat Shrestha Bharat Cell Manipur University na sinduna thasigi September gi tang amadagi hoduna tang 15 fawba chatharakpa swasta pakwada 2025 ngasiloshin kre Thoramasigi manungda pangthokiba tongan ba competition singda makong mathang tarba singda manamatum singyan thoke Manipur University ki Department of Art Science ki Senate Hall da pangthokpa thoramaduda Cell MU gi Dr. Khumukcham Rovindrana Sai khudingi leibak pumbada pangthoknariba swasta pakwada thoramase Manipur University da su pangthoktuna lu nan ba lainatina leitanabagi paujel piba thoram kaya pangthokpaga loinana sit sengbagi thoram kaya pangthoktuna lakle Thoramasi chai khudingi pangthokpana maram oiraga mairoi singda hiramasi ki matangda mapung phana khangbaga loinana department singi oiba lu nan bagi sangdamnabasu pangthokli haike Manipur da su NEP 2020 asi mapung phana implement tawrakpa matamda lamdamasi da thaina ahal singna chatnaramba manama singi ana layeng manama sing pambi singdagi semba masu singna phi machu sanglamba yaungna mipan tangdana pangthoklamba Tauramba sing ase Merleinaba singna syllabus ta yauhanba tangai fade haina National Research Center gi President Thongam Ajitna phongdokre afama singa si NRC gi Kuntra Suba Foundation de Thauramga loinana NEP 2020 Issues and Challenges in Manipur haibasida pangthokpa academic discourse kamari leinana phongdokhibani MU Main Gate ki mayokna badalai by NRC gi Naurem Sana Zawba Public Library Hall da pangthokpa thoramaduda NRC gi President Thongam Ajitna NEP 2020 asi chatnaba matamda mathau taba infrastructure takpi tambigadaba oza singda pigadaba training sing yauna mapung phana lehenduna lamdamasida thokliba issue kaya asina chauna chaitheng piriba mairoi singda afaba makhagi education phanganba tangai fade haina bagi wakhalolda NRC gi Kuntraswa Foundation Day numit asida asigumba NEP 2020 gi matangda academic discourse asi pangthokpani haike Hayang September 13 English ngani kunmanga numit asida Idol Club Sagolgol Teragi campus ta Liangmai Imphal Market hangduk lagani haina Liangmai Imphal Market Committee ki convener and Sana Chawpuna Idol Club Sagolgol da Paumi Singa unabada phongdokre Magna Makhatana former Chief Minister Nongthomba Birena Chief Guest oiduna pangthogadoriba Liangmai Imphal Market asida pofam tara rom laktuna Angan ba yuktagi phamba horaga ayuk pung tarada hawdokpagi thoram pangthokani phongdokhe Magna Makhatana Liangmai hairiba furup asi masing yamdaba choina taba furup asiga pullaga committee ama semduna Liangmai Imphal Market asi hangdokadabane asigumba Langi matamasi da Kangpupi district ta awaba nangliba Liangmai furuki miyoi singi awa koknaba awaba koknaba hangdokadawriba thoramasida miyamna mateng pangbiu phongdokhe Langi matamsida awaba nangraba maruwaina aikoigi Kangpupi district awaba nangraba aikoigi Liangmai gi silinau singsina sigumba market si phamba matamda miyamna mateng pangbidana loina makha taba market si aikoi mobile market oina Manipur ki jaga da mufam da leiba club maira
ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯃꯥꯔꯀꯦꯠ ꯑꯣꯏꯅ ꯆꯠꯆꯒꯅꯤ ꯃꯣꯕꯥꯏꯜ ꯃꯥꯔꯀꯦꯠ ꯑꯣꯏꯅ ꯆꯠꯄꯒꯤ ꯑꯩꯈꯣꯏꯗ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯂꯩꯖꯩ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯥꯔꯀꯦꯠꯁꯤ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯤꯌꯥꯡꯃꯩ ꯏꯝꯐꯥꯜ ꯃꯥꯔꯀꯦꯠ ꯀꯃꯤꯇꯤꯒꯤ ꯚꯥꯏꯁ ꯆꯦꯌꯔꯃꯦꯟ C.I. ꯋꯤꯁꯣꯕꯧꯅ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯁꯤꯟꯗꯨꯅ ꯂꯤꯌꯥꯡꯃꯩ ꯏꯝꯐꯥꯜ ꯃꯥꯔꯀꯦꯠ ꯍꯥꯡꯗꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯤꯌꯥꯡꯃꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯃꯅꯥ ꯃꯁꯤꯡ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯃꯤꯌꯥꯝꯗ ꯐꯪꯍꯟꯒꯗꯧꯔꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯐꯣꯡꯗꯣꯛꯈꯤ ꯂꯩꯔꯤꯕ ꯇꯝꯄꯥꯛꯇ ꯏꯆꯤꯜ ꯏꯅꯥꯎ ꯃꯩꯇꯩꯁꯤꯡꯅ ꯁꯨꯃꯥꯏꯅ ꯂꯨꯆꯤꯡꯕꯤꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯤꯌꯥꯡꯃꯩ ꯃꯥꯔꯀꯦꯠꯀꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯁꯤꯟꯕꯤꯕ ꯂꯥꯡꯕꯤꯕꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒ ꯂꯣꯏꯅꯅ ꯍꯌꯦꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏ ꯂꯤꯌꯥꯡꯃꯩ ꯃꯥꯔꯀꯦꯠꯀꯤ ꯏꯅꯣꯒ꯭ꯔꯦꯁꯟꯗꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯄꯕ꯭ꯂꯤꯛ ꯃꯈꯩꯁꯨ ꯂꯥꯛꯑꯒ ꯌꯥꯎꯕꯤꯅꯕ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕꯅꯤ ꯇꯥꯒꯦꯜꯗ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠ ꯄꯣꯂꯤꯇꯦꯛꯅꯤꯛꯀꯤ ꯑꯋꯥꯠꯄ ꯇꯤꯆꯤꯡ ꯑꯃꯁꯨꯡ ꯅꯣꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯁꯤꯡ ꯃꯦꯟꯁꯤꯟꯕꯤꯅꯕ ꯑꯃꯁꯨꯡ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯃꯦꯟꯁꯤꯟꯅꯅꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ WMO ꯌꯨꯊ ꯋꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯦ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯊꯧꯑꯣꯡ ꯑꯗꯨꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯁꯨꯡ ꯄꯔꯁꯣꯅꯦꯜꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯑꯃꯁꯨꯡ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯂꯣꯏꯅꯅ WMO ꯌꯨꯊ ꯋꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯍꯥꯏꯔꯤ Lions Club International District 322D gi makhada laiba Lions Club of Imphal Chanura, Lions Club of Imphal Leimarol, Lions Club of Imphal Golden Pride, Lions Club of Imphal Paradise amadi Lions Club of Imphal Galaxy amadi Janims Blood Bank Department ka punna khusam naduna EP bagi thoram ama pangthokre hairi ngasi EP bagi thoram aduda Lions Club singi masak nairaba mi kya su sarukya ke Yankai Nipalak Suba Engineers Day Thoram, the Institute of Engineers Manipur State Center na Sinduna Pangtokre. Deep Tech and Engineering Excellence, Driving India's Tekcha De Haiba Tim Makada Bharat Ratna Sir Moksa Gundam Visveshivyara gi Chamo Humfumarik Suba Mapok Numit Ningsing Thoramga Mari Lainana All Lambuland Laiba Hotel Imoles the Pangtokpa Thoramda Registrar Triple IT Manipur Dr. Kishorjit Nongmeka Famna English Singani Kundagi English Singani Kuntra Fauba Asi Technology Decade Haina Engineers Sing Motivate Toba Oina Pangtokle Ngasi Engineers Day gi Team Asisu Masigi Saruk Oina Yamna Maru Oiba Ama Oi Hauzik AI Quantum Technology Semiconductor Advanced Material Asida Malemgi Oina Achoba Ahongba Amasung Awan Blakle Artificial Intelligence AI Hainariba Asi Mioibagi Intelligence ki Mahut Sinaba Putoklakpane Masi ngasi ngarang khak tholpnate English ngama samapal yangkhaigi matamdagi leraklaba amani matam adudana classical AI haina khangnaraga hauzike shina modern AI oina longnabani classical AI dana program da input piraga madugi output ngairambani hauzikna masana program semjaraga output puthokpa ngamale haike TN Enterprises Ningthau Khonggi Mieng Makhada 2B Solution Academy Ningthau Khongna Sinduna Ningthau Khong Mangolnganbi College da hangliba relief camp ta leiba mairoi sing asi takpi tambiba hodokre mairoi sing da internet amadi computer basic knowledge lemna tambiba aduga mari leinana Dr. TN Enterprises ki proprietor Norendro Thokchomna internet amadi computer gi oiba applications kaya asi ningthijana khanglabadi kanaba kaya ama lobut natana lenga ki thabak khak ngai ba natana masidagi su sel marang kaina Tanba yare haibadu khangnaba academy asi hangdokpani haike DFO Chandal na Sinduna RAM Rising and Accelerating MSME Performance Scheme gi makhada nimit humni gi sathagadaba training program ama ngasi Chandal gi panchayat laiba Maha Area Chief Association gi hall da hodokre ngasi gi training hodokpagi thoramda Dr. N Munal Maitei DFO Chandal na Aikoigi ariba likkon amadi leitengi potlam sing asina haukraba frup adugi chanabi singbu Langla amagum lengduna puduna lai amadi tungi mirolda amuk makhoina sinaramgadoribane maramasina aikoina mamangai dagi leijaraklaba likkon amadi leitengi polam singasibu yokhatpa haibasi tangai fadaba ama oire haike English ngani kolomdagi me ahumdagi thokiba lalda imalabaki damakta thawaina pontha pikraba athobi singi mafamda langban haisoi katpagi thoram ama Khangabok Joint Coordinating Committee na sinduna ngase Khangabok Ikop Ningthau Haraubung Laibung Lampak ta pangthokre
Thorom maduda lainingthau ikop ningthau haraubung khangabok lampakta miyamna imalebaki damakta thawai kat khraba athoba thobi singi photo da haikat lekat tamba loiraba majung khangabok melekai imoinu ikon community hall miyamgi thorom amasu pangtokhe thorom maduda KJCC gi convener Khundrakpam Bishan Mangangna Irei Pakiram Damasiki Damak Thawai na Ponta Pikraba athoba sing nakhoigi nasana su oiba ekhoina nakhoigi tung induna iram damasibu ngakpada sokthaban naidana honakini Makha tarakpada haikat lekat tambada saruk yakhiba mairoi sing amadi miyamna kanglei pak iman yai fare Manipur gi saktam kaiba yaroi haiba kholau kya sulaukhe Manipur lengakna sanuri singbu awang mathakta ikai khuna birabasu mapung phaba sports policy leitabana afaba sanuri kayadi selgi awaba leibana national amadi international gi thakta sanaba satpa ngamdabagi phibamda lakle Merlinaba department na akan bam yeng changbiu haina kaino thongkha youth club KYC ki maikei dagi lengaki pukning singsilakle wafama singasi KYC kaino gi maikei dagi lakliba October thada gawada pangthoka doriba sub junior national thangta championship ta Manipur gi mahu sinduna sana basat ka doriba Bisnupur district ki kaino thongkha dagi thongnaujam enthoibana championship asida chatpada mateng oina basel oina lupa lesing 33 ka chatruk mateng pangbuda haikibani Manipuri Literary and Cultural Forum Tripurana Takhel Leima Tengbang Lupka Kusamnaduna Pangthokpa Thoram Amada Sahi gi mana Lanthokpaga Loinana Mahiroi Okpagi Thoram Ngasi Ranir Bazar Toro Mandop the Pangthokre Thoram Maduda Forum gi President and Biro Singha Amon Bhattagi Editor Ais Amio Sinha NIT Assistant Professor Dr. N Anuradha Devi na Maruiba Muising Oikibaga Loinana Atei Muikiasu Sarukya K Thorom Maduda Social Activism Adi Marupau Segi ex editor M Nilmani Singhabu Takhel Ratna Award Piduna Ikai Kumna K Loinana Aiba Haibam Ravindra Kumar Singhada MLCFT Lifetime Achievement Award Tapasjit Rajkumar da Kushnam Bangobir Memorial Award Piduna Ikai Kumna K How is Hanabaki Pau Kogi Senior Sports Journalist Ben Tugam de Globirase Manipur Tennis Association gi meng makhada ngasi dagi state taranithoi gi nupamacha tennis sanaroi kuntrana saruk yaduna officer club lampen patta All India Tennis Association Aita Men's 1 lakh national ranking tournament hokre ngasi ohbun mit ki sanakhiba ahanba match ta Kerala gi Sabrina na Arunachal Pradesh gi Ashok Dattabu set ani sinoda ani shubha match ta Haryana gi Dhruvaji na Chandigarh gi Nishan Karkarbu set ani sino ahum shubham matcha Telangana gi Said Reddy na Uttar Pradesh gi Joy Das bu set ani sino mari shubham matcha West Bengal gi O'Brien na state asigi Surya SS bu set ani ama manga shubham matcha Tamil Nadu gi Pranab Ram Kumar na Haryana gi Anikesh bu set ani sino Taruk shubham matcha Uttarakhand gi Surya Dev Rana na Manipur gi P Padmeshwar bu set ani sinoda maiti papi ke tari shubham match ki sanakibada Maharashtra gi Pradina Assam gi Arunesh Borabu set ani sino Nepal shubham match ta West Bengal gi Mayanna state asigi Siddharthpu set ani sino mapan shubham match ta Maharashtra gi Prad S na Manipur gi K Nongin Chanabu set ani sinoda tara shubham match ki sanakibada Jharkhand gi Dev Sinha na Delhi gi Aryan S bu set ani sino tara mathoi shubham match ta Gujarat gi Arjun O na Maharashtra gi Paran Chandrabu set ani amada tara mathoi shubham match ki sanakibada Assam gi Tanusti na Manipur gi Sudarshan Ji bu set ani sinoda madi tara nithoi shubham match ki sanakibada Kerala gi Epiot Orisi na Karnataka gi Arjun Prem Kumar bu set ani sinoda maiti piduna mathangi round changkhre Assam Rifle amadi Manipur Judo Association gi meng makhada tha sigi tang taramari degi Manipur Police Sports Club yauna district mari gi nupa amadi nupi judo ka Samaga kuntaruna saruk yaduna Kumalampak Sports Complex ki indoor stadium da sathariba ahanba DGAR Manipur State Judo Championship ki ahobu numit ki pangthokiba kilogram nifu makagi da Imphal West ki TS Bibek na ahanba Imphal East ki KSU henbana ani subata ki Imphal West ki Hidam Langman ba madi Nomaitem Mani Chandrana ahum suba position ta ki kilogram nifu manga makhagi pangthokibada Imphal West ki Maisnam Abhijit na ahanba Ningthogjam Jayanandana ani suba Roshan Takhelam mamadi Moirangthem Dineshwar na ahum suba position ta ki
kilogram yankai makagi pangthokibada Imphal West ki Naurem Debajitna ahanba, Imphal East ki Ronan Loksangbamna anishuba, M Surjit amadi Angom Gandhina ahum suba position taki kilogram yankai mga makagi pangthokibada Thoubal district ki Moirangthem Niketan ahanba, Imphal West ki Laitombam Birijitna anishuba, district asigi Thangjam Lanchenba amadi district asigi Waikom Abinasna ahum suba position takre kilogram humpu makagi pangthokibada Imphal West ki Robertson Akhamna ahanba, district asigi Haikurujam Ripsan na anishuba, district asigi Akham Malengmanba amadi district asigi Bikas Moirangthemna ahum suba position taki kilogram humputrung makagi pangthokibada Imphal West ki Laisam Daniel na ahanba, district asigi Iros Waikhom na anishuba, Nomekapam Jacob amadi Imphal West ki Thongamba Hisnamna ahum suba position taki kilogram humputrung mathaki pangthokibada Thoubal district ki Akoijam Korungan bana ahanba, Imphal East ki Sinkham Sorjinna anishuba, Imphal West ki Alex Soyam amadi district asigi Lamman bana ahum suba position takre nupi masagi kilogram kuntrani thoi makagi pangthokibada Ningthokjam Nelina ahanba, Huirom Nesitana anisuba position taki kilogram kuntra manga makagi pangthokibada Imphal East ki W Lanchen bana ahanba, district asigi M Ningthemna anisuba position takre District Sports Association DSA Bisnupur gi meng makhada ngasi dagi tim mapan grubani thongna khaidutuna mini stadium DSA Bisnupur da ahanba yumnam manau sinaba memorial first division football league hokre hokdopagi thoramda District Sports Association DSA Bisnupur gi president El Naba UNLF ki former chairman RK Sanayai Mamadi Hana Sainik School Imphal ki PRO oiramba Arambam Asokna Thormapu Singh oiki pangthokadoriba league asigi ngasi ahum numit ki sanakiba ahanba matchna TYDA Taida FC Tobulna BFA Nasobu gol tara amada maitipa pikre TYDA Taida FC Tobulgi mai pakibki gol singadu El Dhoni na gol ani sanki atopa gol sing aduna TH Leon TH Manglemba TH Anis N Gautam M-Istv Komamadi N Prem Sagar na sanki hayeng ground asida ahanba match oina Rising Club Ngaikong Kulenamadi LFC Ngaikong Kunauga sanagani anisuba match na Loktak FC Loktak Project amadi RFCC Kainauga sanagani Bobinam Association of India ki meng makhada tha sigi tang Nepal gi taramatoi pauba New Delhi gi Talkotra Stadium da pangthokiba taramari suba National Bobinam Championship da gold medal lauglaba Thoubal district ki Wangjing Sorokai bam lekai dagi Bobinam Sanaroi Narengmam Lemba amadi coach Kangujam Babubu harau temna opagi thoram ngasi Wangjing SK lekai ki community hall da pangthokre thoram masida Democratic People Front DPF Manipur ki president Dr Narengbam Rajik Kumar retired deputy inspector of school zone 3 Thoubal gi Tekcham Bikom Das Wangjing Municipal Council ki 1 number manga gi councillor Narengbam Binoy amadi local leader Narengbam Ibom Chana Thoramapu Singh oiki Wangjing SK lekai de leiba Narengbam Sukumar amadi Narengbam Ongbi Bembem gi masanupa Narengbam Lembana pangthokiba championship asigi kilogram kunthra mari gi kanglupta gold medal laukibane thoram masiga mari lenana DPF ki president Dr Narengbam Rajik Kumar na Manipur asi Malemdi sports amadi culture na masak tagli mari lenaba singna sanarui singi damang sports policy ama sembirabadi tungda haurugliba sanarui singda hena afaba khongthang ama oigani haiki sports ama culture na maming lawe sina minjat koreina aduga hainiba culture da thabai yaw tokariba mayam sigi loira ko poloi ja thamida sikana na thambada nabada sarkar na thambada policy ne cultural policy guys adudagi amru sana ba loire masi waza babu se khong se accident school le nomai marugi accidental amana khong se waza moina leng ko ko ba yam free book to jabu namjata waza se magi hona zariba mayam sigi ngiraga waza se ki policy ko le kamse sumro waza ko mayam se repair tawrana makoi yo policy le kamse sports policy le kamagi atok ko da mamane Monsang Pantha YCC na Mahamani YC bu maiti bapiduna DC Chandel Trophy Second Division Football League ki final sangkre final da Angkel Sayang YCC ga sanaragani
District Sports Association DSA Sandel gi meng makhada tha asigi tang amadagi team taramari na saruk yaduna Sports Complex Sandel Kisran Ground da no odd basis sathariba DC Sandel Trophy Second Division Football League ki ngasi chanakiba ani suba semi-final match da Monsang Pantha YCC na Mahamani YC bu gol manga sinoda maitibu piduna final sangkibane Monsang Pantha YCC ki mai pakpigi gol singadu NG Rollis na gol ani sankhi atopa gol ahum aduna NG Thomas W Biswarjit amadi W Henry na sankhi amaromda association asina sinduna ground asida Mamang thagi tang kuntra dagi tim tarung na grubani thongna khaidukuna chathariba DC Sandel Trophy Super Division Football League ki ngasi chanaki bam match ta Khongjon YC amadi Sumbang FC gol ani sanaduna draw sakre Khongjon YC gi gol ani adu NG Beten Serna sankhi Sumbang FC gi gol ani aduna Dangswa amadi ke Risat na sankhi bane Thagachari makha taba sanabagi paung pizari Thasiki tang taradagi taranithui fawba Kumal Lampak Hockey Stadium da pangthokiba state level Jawaharlal Nehru Hockey Tournament 2025 da runners of tarakhraba Kagzing District ki Wabagai Lamkhai da leiba ADL English School gi Mairoi singbu oza amadi staff singna taramna opagi thoram school asida pangthokre Haujaroi badama roi pa amukhan pizari Lamdamama Mangzil Thana Chatki Hairabadi Lengakna Nupi Nupa Animakta Manaba Mieng Thamba Amadi Thong Manana Chatminaba Mathau Tai Haina Manipur Governor Ajay Kumar Bhalana haikre Justice M Sundar Manipur High Court ki Chief Justice oina wasak lokre Iril Thawbal amadi Arong Turel Kaiba amadi mafam kayadana Torban Pathokpadagi Ichawgi Awaba Mayuknare Mioi ama Iril Turel da Tasinkhre Amadi India amadi Manipur lengakna singda daungi mayada leiba kharam wifi da kuki melte sigi shugi kem nauna sagani haina sadarakli ba khongthang asi India lengakna khudakta handokadabani hairi ngasi goina di aistigna pejaba paw matang solution jare mieng tabiriba singbu amuka hanna khurumjari